अहानबद मरोइब पाउ ngarang pangthokhiba vice president ki mikhalda NDA ki mirep CP Radhakrishnan mai pakre pung amagi prime minister ki Manipur khongchana irang asida kanaba kari supi bangamloi haina congress ki lochingba MLA TS Lokeshwar na haikre amadi MSP Shiel amasung MSP Shiel ki recruitment ki wafam high court yaunare Kurumjari. ISTV bu meeting tabiri ba puno maputaram nukjari hauju pau sandona pisari. Ngarang pangthoki ba taraga manga suba India ki Vice President ki mikhalde NDA ki mirep CP Radhakrishnan mai pakre. Mahang na apun ba bocher chatret ki yangkai gani thui ki manungda chamri ga yangkai gani thui fangduna mai pakki bani. Mikhalasda mahaki lamba oiriba opposition Congress na luching ba India block ki candidate hane ki Supreme Court ki judge oiramba Sudarshan Reddy bu mai tiba piram ki. Mikhalasda Sudarshan Reddy na punna bot jahum fangki masagi chahi humfuga taret suraba CP Radhakrishnan mamangda term anirak MP oina mai pakki bedana tana state ahungi governor oina thaupuram laba miyoini mahangna ikon kona governor oikibasna Maharashtra state kini panbayai chahi sigi July gi tangkun ga mathoida India gi vice president oiramba Jagdeep Dhankar hakchangi fibam namaram oiraga pharmacy thadokibadagi ngarang mi khaladu pangthokibani Senglaba Laifam Lane Kangla Mangthoklam Banatana Pung Amagi Prime Minister ki Manipur Khongchenna Irang asida kana bakari supi pangamloi haina khundrakpam kendra ki MLA TS Lokeshwar na kaibi kumuda laiba Young Athletic Club ki nifuga taruk suba mapok kumon amadi Jim Sangaba ki thoronga mari lena na phongdokre tharamadda YLC ki president T Kennedy Maitei dolai thabi JP ki hane ki member and Sanatomba Maitei Uyumpok GP ki hane ki pradhan TS Inaucha ward member oiramba TS Okendro na chingbasu sarukyaki tharamadda Lokeshwar na makata ki bada Mizoram amadi Assam ki khongchita Manipur da ngaihak changlam drabadi Bihar ki election da soiba tare khanbada ki pungama Manipur ki kaithoklam bani taseng na irang asi loishin ge khalabadi MLA pumnamak mafam amada kawarga wari sana famthoi karamba kendra da popi thabagi illegal immigrant masing yamkhre haba kendra ki MLA natraga thangnaba kendra gi MLA singnadi mayek singna khangani thokleba problem asi ki solution karamna purakani habasi MLA singa Tana fam thokpadu amata tawbagi mami tadri Kangla amadi Churachandpur tungan ba thoram silliba sina irang loishinaba honagadoribra natraga furup ani sida nauna hu kamsingadoribra haibasi chamunaba fawi nakalamadana amahai tawramgadra haibagi chingnabalai mahakna pukchel senglabadi khongchata sida National Highway khudimak furup kanglup khaidana chathok chashin yahangani athingba pirakpa khudimak ubaga kapa Suret side togani haiduna loksofam thui Manipur thugaina ba wafam kanagumba amatana haibe yaroi karigumba khulai paiduna Manipur thugaina ba makhatana hona raklabadi ahakpa chairak pi gani haina lauthokadabani India gi luchingba ama oina relief camp ta awaba khangni ba micham yamgi awaba ubi fam thui makoi gi akhana ba thabak paikhat fam thui relief camp ta lairiba singi awaba ubidri ba lenga ase minungsi khangba mioi bagi lichat chatli haibe yaroi Prime Minister Modi na fabricated house lairiba relief camp ta minute manga dang leibangam labadi suicide to bige miyamna wari basi tasengna khangning irang asi loishinge khalabadi nimit ni dagi tadana lakfam thokpani foreign tour di nimit khudingi chatpangam laga Manipur na nongmatang oirabasu kaithokpangam dabasi laibak thibani nimit ni dangi khongchatang oiram labadi makhong fawba hambi gadabani miyamna haujikti asengba achumba masak khanglabani na isasi achumba firep lawba matam oire haina makhataki masa kang daba migi awaba masa daba migi minti masa daba ni lo kai mani buda laga chandai tawle jaigi ai hate haro de do sa number 99.9% ai ki thaja rakre ba kachuna daba phore na me khudin koi di chapi ngamba mai masa machu sola par mai state sola par na magi province sola par na kai mai daba adu mapu mapara ba adu tapudi Manipur ba mai tai mayan dinje Manipur le ba praja mayan dinje jati mayan ge Haibung manung le betin khalabra mo a sura ko ya thing male ke ko hare jati kharam ne to yaram thawel hai wala na mangaya ko bas samada khulai ba mayam chang laga mai kai yaw ga che taw re ba adu di mana ada tongri gudi koi man se sal hato ke hari braba imane pa Manipur le gudi ba jati punaba jat bijat khaidala don dola khaidala koi punaba gyan tamina ba changi Akoi penamak camane lemina becangi, kanana kani hu kam jane cingga matam nak kapden lemadi, adu hu do,
कनाना सेंदोकपिगनी Pm-Istv amasung Pm-Istv gi recruitment process thingbinaba amasung haidoktana leirakliba recruitment gi result haidokpinaba High Court of Manipur wakalakre lakliba tang taragani thui the government na file pikhalaknaba justice ahanthem bimol na government khanghankre English ngani taraga mapana notification thoklaga Manipur State Power Company Limited amasung Manipur State Power Distribution Company Limited ki Group C amasung Group D gi ahangba post longnaba pangthokiba examination da exam thaba yawkiba singlaktagi mioi singna Manipur lenga ki Chief Secretary Commissioner Secretary Power Government of Manipur Managing Director Manipur State Power Distribution Company Limited amasung Manipur State Power Company Limited na respondent oiraga khananabagi pukhalakre read petition ani sigi petitioner gi maikadigi English ngani kungamanga gi September gi ani da thokiba notification gi matungina Manipur State Power Company Limited ki Group C amasung Group D gi thabak lobagi recruitment process cancel tawkibadu chanahan biganu amaromdana tha simaki tang ahum da thokpa notification Manipur State Power Distribution Company Limited ki Group C amasung Group D gi ahangba post longnaba pangthokiba recruitment process kakthakhiba dubusu chanahan biganu loinana English ngani taraga mapan gi January gi tang amada thokiba notification gi matungina Pm-Istv amasung Pm-Istv gi Group C amasung D gi thabak lobagi pangthokiba examination gi result haidohan biu haina hajarakibani hari High Court of Manipur ki Justice Ahanthem Bimol ki court rate petition ani sigi petitioner ki maikadigi Senior Counsel S Bishwajit Maitei respondent ki maikadigi Advocate General Lenin Hizamna mahut sinduna case asigi matang da khanaki Senior Counsel S Bishwajit Maitei na thasi ki ani amasung ahum da thokiba order chatnadabadaki interim order ama pass tobina bahaijakhi Respondent ki maikadigi mahut sinkiba Advocate General na interim order pass tawbagi mayokta affidavit file tongnaba amasung case asiga mari leinaba government ki file puthoknaba numit humni matam pibinaba court ta prayer tawrakhi court aduna interim order pass tawnaba prayer khanakiba tha asigi tang taragani thoida matam lepkhibaga loinana mathangi hearing numita mari leinaba government ki file court asa puthoknaba su respondent da khangankre hari Chahisi National Florence Nightingale Award English ngani kungamanga fanglakrabi Jenims ki nursing sister Leima Pokpam Ranjita amasung Jenims ki director Dr. L Usaraniga Manipur gi Governor Ajay Kumar Valaga Imphal gi Raswabanda unakre nursing gi lamda afaba hen mathabak tawbagi damak national gi thakta lemjaningai oiraba mana asi fanglakpada governor na thagatpa phungtokhi Teaching Technology ga mari lainana nomagi oiba workshop ama Bavina Institute of Nursing AOI conference hold hokre nursing ki curriculum ahong ba chawna leire oza sing knowledge update tobo mathau tai haina MNC ki registrar Dr. Aribam Jamuna na haikre Bavina Nursing Institute na sindana pangthokpa workshop hoktupugi thoramadada Manipur Nursing Council ki registrar Dr. Aribam Jamuna Trained Nursing Association India Northeast Region ki National Vice President su oriba Universal Nursing College Yairipo ki Principal Professor Thaudam Nandarani amasung Bavina Group of Companies ki Chairman cum Managing Director Dr. Thangjam Dhavali su sarukyaki workshop hokdokpaduga mari lainana Manipur Nursing Council ki Registrar Dr. Aribam Jamunana Ozagi Sinfamda Laibasing Qualified Professional Oirabasu knowledge reinforced to wachangi nursing profession asida chawna ahong balaire patient care khaktagi oina nursing tamba oinaramba matam asiga chanadaba oire hausikti full fledged profession oirabanina clinical care da so ahin bakhang taba yadre global level yobangamnaba aikhoina mahiroi sing sema mathau tare haiki nursing gi anoba institution is the means they will be the future nurses of the state or maybe globally also. We have to prepare them in the global level also. Management ki side tagi whatever the criteria has given by the Indian Nursing Council has all fulfilled. There is no compromise. Am thaganingai se khoni am penjaba se mamangi leramba curriculum ga hujike no curriculum ga angak papuna khena kha now totally the nursing education sika hujikari oraga kan it is the complete competency based education oraga. Bavina Group of Companies ki Chairman cum Managing Director Dr. Thangjam Dabalina Bavina Institute of Healthcare da nursing ki role bedside service khak pi banatre healthcare da nursing ki role hingalakli aduna matik chaba nursing professionals semgatuna global level da yobangamna basemgatna bahwanasi haiki The ultimate objective of
an institution, particularly a nursing institution, is to produce healthcare professionals who are very well trained, who are committed, who are compassionate, who are knowledgeable, and who has sound knowledge of healthcare. Sigi ideology sigi makada adumba product thola gadi naturally the healthcare system will be much better than what we are having it as of today. And then in any healthcare, the role of nursing care is the very big role that's being trained torba nursing professionals may among put up the state level da, the regional level da, the national level da, international level da, global level da hai tare to productive thor na one of the may am puna matna kan hana min na apog institution may am put up the khale na. Caesar Hospital na NPCV and VI Manipur chapter amasung NHPC Loktak project ka khosam na nomagi oiba mit lang bagi camp NHPC da pangthokre camp asida mioi chama yang khairom lang baga loina mit taruk operation tauna na ba khanghan ki baga loina mioi humfu mit songlam ba thingnan ki hairi hoji pawgi marthana tema brem tang lominasi honglakli ba punsi gi lambi sida arai ba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada! Hindi magkigano. Alam mo tamo, sige yung se, next time tinacheksin na laksi lagat tamo ka banine. Tada lang se, juhar habaga am takitar bo. Asum na, mayam na machalibog na option dugum. Masige yung masibog, asoyangan ko kada batagi. Next time tina napseli. Next time juhar habating matok na nabasim bani. Zaman mo isi na mana, concrete katok na tinaba matanda. Kapang mo amok kuhena hengal adli. Next time strength is in the quick. Soccer company gi crown maker wheel chahi yankhai suraba soccer company gi crown maker wheel hauzik market ta phangbiragani mahaw yamna leiba pisu yam chawba crown maker wheel saman mayam su mahaw yengbi crown maker wheel matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Free ENT screening camp from 11 September to 13 September at Caesar Urban OPD Kasampat. Adom na nakung taba watlaba, fataba mahi taraklaba, nungay taba makhol toy na taraba, natondagi nahi toy na taraba, kanaw da toy na nungay traba, kok ngaw bagaloy na nahagjangi balance karaklaba, amasung atopa marip lay na ba, anabalay biragadi, hariba numit singa sidaling birakto na, kudong jaba asilaw bihol, ako ba marol kitama, contact number asita, pawbiro. Breaking matung na mayambong kanataram nok chari makataba pao pisari. Department of Psychology, Manipur University, Kanchipur na sinduna World Suicide Prevention Day, English ngani kun ka mga thoram pangtokre. Changing the narrative on suicide, haiba team the Manipur University ki Psychology Department ki ozama de mahiroi singna saruk yaduna MU campus sa khongchina manchakhi. Tharonga mari lenana Manipur University ki Vice Chancellor Professor and Lokendra na hai ki bada Manipur asi drug ki problem crime kya leiba masida natana hozik wariba Manipur ki fiba masna wakal laita na leipangamde masida Manipur University ki Psychology Department na World Suicide Prevention Day thoram pangthok pasna haugalak liba naha singna afaba khongtham oiragani haiki. Meeting siko, hasn't a healthily lane of Honabasi a quick itoni. And the psychology department is sigi initiatives local company. Akoina paper the carry the Kandavida. Lena say Anga problem jam labor never Manipur society and noticed India say. It's a very good initiative. Masiki program sing say Akoina University Nasuko. We encourage it and we will continue supporting this kind of a program because we are interested that psychology department sugumegi Lena, can say World Suicide Prevention Day, Natraga
mental health ki damakta local initiative singdo Manipur University na koi adum support continuously koi togani haiba si wapam se koi thamjal Bisempur District ki Nachau Dalaiba Horizon School ki Annual Day cum Teachers Day Thoram Ningthaukhong High School ki Retired Headmaster Hidang Mayum Kula Juwaza Sarma Dr. Khwairakom Ahmed Kumar Chairman Horizon School Ningthemba Chingsubam Assistant Teacher Don Bosco High School Langjing amasung Laishram Kuna Singna Mathang Sena Chief Case President amasung Guest of Honor oina sarugyaduna bangthokre Super Specialist ama oina Nalayang ki lamda leiriba Dr. Khwairakom Ahmed Kumar Singna mahangna school asi mai pangna lingkhalakhiba ki maram hawragliba tungi yumbi oigadawa angang sing asi makhong sombiduna sembiraklaga mahaki pona fam namdam oidiba nachawa subularik laishu haiba khungangama ohenba haibasi mahaki lengdraba wakhaloni haiki National Health Mission amasung National Program for Control of Blindness ki makada National Program for Control of Blindness and Visual Impairment NPCV and VI Thawal amasung Fatherland Patriots Memorial Club Khongjong anina sinduna World Glaucoma Day English ngani kunga manga gi thorum ngase Thawal District ki Khongjong Kaithel Daraiba Community Hall da pangthokre Uniting for a Glaucoma Free World haiba pandam da pangthokiba thorum maduda Deputy Commissioner Thawal Hanakamai Chief Medical Officer Thawal Dr. Y Nokul District Hospital Thawal gi Medical Superintendent Dr. W Rahini Kumar amasung NPCV and VI Thawal gi District Nodal Officer Dr. Birbala Okram na maruoi pamuising na sarukyaki Tharongi sarugama oina District Hospital Thawal gi Eye Specialist Dr. Birbala Okramna luchingduna nupanupi angang kya meet check tawduna mathau taba hidak langtak singsu lemne yenthoki Tharomadugi athoiba mithunglen oikibi DC Thawal Hanakamaina aikhoi mioibagi hakchang de yamna maruoiba organ singi manungda mit so amani mit udrabadi pumnamak aremba tadori bani aikhoi khudimakna mit pu tarutana na checkshin na thamnaba hotnaba mathau tai haiki DC na makata na ngasi ki tharamasi aikhoi na hospital da adumak pangthokpa yabani adumakpu lab na amadi hospital da chatuna layeng bangam darbasing adugi yenglaga tharamasi khongjom kaichal asida pangthokpani miyamna su tharamasi gi khudong chaba silobiyo ngasi ki tharam asi khaktana tana leingak na miyam gi damak paikhalakpa atai tharam sing da su miyamna saruk yaduna kanaba kya sing asi phanghauna bo hona biu haiki District Hospital na asi sin base they can easily hospital that lag halaga lying by yabane adubu they have reached out to the unreached ko adu praja mayam da periphery da haibatare lakpa ngamdaba migi oina khudong chaba pibase praja mayam na su asi cooperation piraga participate toraga government ki facility mayam se khudong chaba lobiyo haina haijage Mall Keki Foundation na English ngani kunga manga gi oina Johnson Higher Secondary School gi mahairoi ahumda lupali sing manga gi scholarship pikre Arts ta Alex Hauvijam Commerce ta Laishram Wanglen amasung Science ta Erison Saikom da Foundation asigi Trustee Vidya Kumari Gurumayumna Scholarship Certificate amasung case reward ngasi khusnakre Tharamasi School asigi Principal Maishram Shaya Trust ki thaubu singsu sarukyaki Scholarship asi leikidraba Dr. Tonsana Gurumayum amasung mahaki imung manungna English ngani kunga mathoi ki hautokibani Irang na maram oiraga terakhong sangbi ngaidei dam kuki singna thugai ki badu semjinduna lomi singda ising phanghanbiu haina moirang kendra apunba lomi sinmi amasung nupilup na lenga ki pungning chingsilakli Social Workers Congress lingkhat kibagi nifuga humdoirak subamapo kumon thoram khongmandalaiba club asimakta da paktokre Organizing Committee of the Workers Congress Khongman Nasindra Pangthokpa Mapo Kumon Thoram Aduda Khongman GP ki ex Pradhan Moirang Them Nungsirei Imphal Times ki editor Rinku Kumukcham Consumer Affairs Food and Public Distribution ki District Supply Officer Tinguzam Oxford Ima Panthoibi BLF Khongman John 4 amadi 5 ki President Puyam Sorozini Leima amsung SWC ki President Athopam Birendrana Athoiba Mithung Singh oina sarukyaki Tharongi manungchana Khongman John 1 dagi 5 hours labor English ngani kunga mari kunga manga gi class 10 amadi 12 exam da jada humbudra gi mathakta mark wangna fanglaba mahiroi sing amadi sana khonaba ki lamda Manipur gi mai purakraba sanaroi sing da thinguzam ongbi Ebemhal Devi Memorial Trust amadi imung manungna katpa manamathum sing piduna mahiroi amadi sanaroi punna yankhai ga mari da pungning thogatki amadi SWC linkhalamba leikidraba club asigi founder member sing da leisukatune kai khunu basutki
हंदक पाउना कैथल द ड्रेन चनबदा अचौब उ पांबी क्या यानथत किबदु लेंगा की करम थौशिलनो हाइना कबुई धर्म सभा मणिपुर न हंगलकली लुबसिगी प्रेसिडेंट डीएल कबुई न थादोरक पचेरोल द चिंग द उ चामा यानथत पबुदी मी कुंग न ताबा कैथल मनुंग द उ अमा यानथत पना सोप हेली हाइबसी अखंग हई सिंग न ततना फुंगदोप वाफमने ड्रेन चनबगी ओइरबदी तुरेल न थेक न खोइना चेनबगुम ड्रेन चनबदा करी अकाइब लेबगे हाइना सो हंगलकली मणिपुर प्राइम मिनिस्टर नरेंद्र मोदी लापग मरी लेना इम्फाल मनुंगी मरुइब लंबी सिंह सेमजिन बामदी रोड मीडियन सिंह मचू तैदुना केबगी थबक चथरिब सिगी मनुंग चना बीटी रोड फुट ब्रेड्स असिसु यावरी हाइरिब फुट ब्रेड्स असि येंगबदा फजरबसु फुट ब्रेड्स असिगी नेटलगा चटनरिब योट की प्लेट सिंह साथीना तत्प यावरिबसिदी कनामतना हन्ने येंगसिनपिदबना फुट ब्रेड्स असि लांदुना चटलिब सिंगी मनुंगदा खुदक की खुदोंग थिब थोक्तुना मिसी मिना थोलप याबगी फिबम लेरी निंगथीना केबीरब फुट ब्रेड्स असि येंगबदा फजफखक नतना नोंग युशिलबमदी प्लेट तटलिबसिंग असि मरि लेनबसिंगना हौजिक मी लांथोलासिन तौब थिंगदुना थमलिंगै मनुंग असिदा सेमजिन हौबना पुमनमकी अफबो ओइदुना मफम असिदा खुदोंग थिबा थोहंदनबा थबक पाइखतबा मथौ तारी हौजलसपदा मरोइबा पाव अमखना पिसरी ngarang pangthokiba vice president gi mikhalda NDA gi mirep CP Radhakrishnan mai pakre pung amagi prime minister gi manipur khongchana irang asa kana basu pi kari su pi bangam loi haina congress ki luchingba MLA TS location haikre amadi MSP shial amasung MSP dishal gi recruitment gi wafam high court yaunare hausi fauge na di ICB na sandok chari ba paung matang solution jari miring tabiri ba pumna ma pum khana khurum jari